Liza, please. Liza mapidu tay tholaga. Nang saurano. Asika khairam laga Liza gen manung da changkre. Nik thawai nuai ta Liza na sangkhri bado sum leptuna yenglaga lehori. Som da susa ising sa thoklaba tungda punsiba madi chumthangan bido makhoi gi palom da lagli. Pat yawga chumthangan bido hi amada kakhatkre. Da doctor lao. Punsiba suhi du da kakhali. Naudu piro. Chumthangan bina. That hay so heroy. Nupana ke dawgi heroy doino. Amukta so halang kiroy. Pirone. Heroy heba. Hay masidi ba. Punsiba na chumthangan milagi munlaga lauduna hona na batawri. Ay tungdo kire ko. Yemuda. Hay baga tawbaga punsiba gi ahan bahi wonba oibana holi bado pra hairi. Khajik se laga urung silaga amuk laikre. Mama nacha sire. Punsiba na noklaga. Se nangonjaro. Chumthangan mina naudu punsiba dagi lauraga man oina holi. Amo mukso mumitu pairap tawna punsiba da yengli. Amadudi nongminong medom lairi. Chumthangan mi machindaso murum soli. Masaksiga churan thabai manke. Punsiba nongminong mi tawraga adumak hairakli. Imana de ngonda henba kanamta laiti hai. Phajade keshu. Phajawani keshu. Chumthangan bi khumaktre saktok laga laikre. Kaidano thorisibo. Ai bo mo phabi doiro. Ai moirang nupi kisele ko. Thoibi lausing toksilagano. Handaki wa aduda chumthangan bi do noklagli. Da doctor nang paktingo. Kaigi paktriba. Haidora iduga nasaka chana deba. Angang fudara kani ko. Tut ekhoy angang uisadra bado. Nangmu chahi kya surage. 19 sudore. Aduga le shabe saima. Is da doctor di kiam suzaraba. 28 ni. Aya kakani. Hai taning de ko. Kaka ka toksiragan samken gi tawi ko. Chumthangan bi hena dum karim narakli. Kaka Punsiba makuna lamduna chumthangan bi makoktuda kaksi kaklang halli. Ayo nai. Amuka soiro kedogi ngoba. Mina phagi doranga kiam nai khangbra. Asigi phumsida khamui. Amuk paikri. Chumthangan bina punsiban haiba phumli duda khamli. Hi adudagi phumli duda punsiba du kakre. Photo kapsilao. Ngamarai. Pare. Chumthangan bisu tabli changak laga punsiba gi manak ta lebli. Punsiba magi phone do thangkalanga. Naya dhigalo. Chumthangan bi machin du tumthok laga leiri. Photo du da so machin tumthok laga mami dari. Somda ni shupire point da mo halakle. Nikhilna. Oido mansilaktra. Asu phajana harisida yaningu matok ulaktrani yarok to mandrabo. Pirepana. Tasingna ingai. Nik makhoina ngangraribadu khumde taribra tadribra manglaga dumnai. Nikhil ni kinakal da famtharaga manglanu kedorange. Bye. Ai khanpam khangdre. Koksam sai. Karamaina hairaga laizanai bu khasat torabasu nusibirakani. Wakal sonthagan thongna fo. Thongna na mohon chatnadi bai. Pirepana. Nusi changinga torizalo. Nikhilna. Oirumbusu yaina. Ningna. Hayang hangchuti ai yumda lagi. Nungai gadro bai. Ningna. Kaishu doroi ai thokpa hainaragi. Pirepana. Bai. Aisu kai haigadabano khangzilaktre. Ningna. Noini siyam habiri. Sida hena hanbaso ai pamdre. Nikhilna. Adumai hainada maruki mateng pangbaso wabasing brane. Ningna. Ai mathai am saida. Tafong khangdre. Hanagi punsida amu hanjiningi. Numit kharani de haujinkre. Ngasi de niksu mayum dalakli. Mayum fawba Nikhilda thilalakli. Magi luggage tu pairaga gate dagi changakli. Mayum hek changbaga tawramlibasing aduda madi ngangakli. Mangolda samsu karino che khara putholaga yengduna leiri. Niksu sangsilaga.
ꯄꯥꯕꯨꯡ ꯁ꯭ꯌꯥꯝ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯂꯤ ꯃꯆꯥꯗꯣ ꯎꯕꯗ ꯊꯥꯖꯗꯕꯒꯤ ꯉꯛꯉꯛꯂꯤ ꯏꯕꯨꯡꯉꯣ ꯏꯄꯥꯁꯨ ꯅꯪ ꯊꯣꯔꯛꯅꯕ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ ꯌꯥꯝ ꯐꯔꯦ ꯊꯣꯛꯂꯛꯄꯁꯦ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯏꯆꯥ ꯂꯨꯍꯣꯡꯕꯒꯤꯅꯤꯅꯦ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯜꯂꯤꯁꯦ ꯄꯥꯕꯨꯡ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯗꯨꯕꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯋꯥꯔꯣ ꯍꯩ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯕꯅꯤ ꯍꯟꯗꯛꯀꯤ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯥꯔꯦ ꯄꯥꯕꯨꯡ ꯅꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯍꯪꯂꯔꯣꯏꯗ꯭ꯔꯥ ꯃꯄꯥ ꯑꯩꯅ ꯍꯥꯏꯕꯗ ꯅꯣꯡꯃꯗ ꯍꯤꯇꯣꯛꯇꯕ ꯏꯆꯥꯅꯤ ꯉꯁꯤꯁꯨ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯈꯣꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯊꯥꯖꯕ ꯃꯥꯡꯍꯟꯒꯅꯨꯀꯣ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯁ꯭ꯌꯥꯝ ꯃꯌꯥꯝ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯤꯛ ꯁꯥꯎꯅꯤꯡꯅ ꯈꯣꯡꯊꯥꯡ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯊꯥꯡꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ ꯄꯥꯏꯔꯝꯕ ꯂꯒꯦꯖꯀꯗꯣ ꯂꯥꯛꯇꯅ ꯂꯪꯈꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯆꯤꯡꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯒꯗꯣ ꯂꯪꯈꯥꯏ ꯈꯣꯠꯀꯥꯏꯕ ꯍꯧꯔꯛꯂꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯤꯔꯔꯗꯣ ꯈꯨꯠꯇꯨꯝꯅ ꯊꯤꯟꯗꯠꯂꯒ ꯂꯣꯏꯅ ꯊꯨꯒꯥꯏꯔꯤ ꯃꯈꯨꯠꯇꯨꯁꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯁꯣꯛꯂꯤꯕꯒꯗꯣ ꯀꯔꯤꯁꯨ ꯊꯧꯁꯥꯕ ꯇꯧꯗ ꯁꯣꯐꯥꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯀꯣꯛꯅ ꯅꯝꯂꯒ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯇꯥꯎ ꯑꯅꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ ꯑꯅꯤꯗꯨꯁꯨ ꯅꯤꯛꯀꯤ ꯈꯟꯕꯗ ꯐꯖꯅ ꯃꯊꯥ ꯑꯔꯣꯏꯕꯤꯗ ꯁꯥꯔꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯅꯤꯛ ꯏꯖꯥꯕꯦꯂꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯏꯖꯥꯕꯦꯂꯥꯁꯨ ꯁꯠ ꯄꯥꯏꯔꯛꯂꯤ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯀꯩ ꯀꯦꯋꯟ ꯄꯨꯔꯥ ꯍꯥꯏꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤ ꯑꯩꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯈꯜꯂꯤꯔꯣ ꯅꯃꯪꯗ ꯐꯨꯐꯜꯂꯨꯔꯅꯨ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕꯗꯤꯅꯦ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯒ ꯇꯥꯔꯦ ꯀꯩꯅꯣ ꯅꯤꯛꯂꯥꯏꯁꯤꯒꯤ ꯃꯇꯥꯡ ꯄꯜꯂꯛꯄꯗꯨꯗ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯈꯟꯕꯗ ꯍꯥꯏꯐꯦꯠ ꯉꯛꯂꯤ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯅꯨꯄꯤꯅꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯗꯩꯗꯤ ꯅꯨꯄꯤ ꯅꯪ ꯍꯥꯏꯗꯣꯛꯄꯅ ꯌꯥꯝ ꯊꯤ ꯂꯦꯝꯅꯤ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯣ ꯅꯤꯀꯣꯜꯗꯨ ꯐꯠꯀꯛꯂꯒ ꯐꯣꯟꯗꯨ ꯀꯟꯇꯛꯅ ꯇꯦꯕꯜꯗꯨ ꯃꯊꯛꯇꯨꯗ ꯊꯝꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯕꯒꯤ ꯂꯣꯌꯨꯝꯕ ꯃꯌꯥꯝꯕꯕꯨ ꯀꯧꯕ ꯂꯥꯛꯂꯤ ꯂꯣꯌꯨꯝꯕꯅ ꯆꯪꯂꯛꯄꯗ ꯅꯤꯛꯇꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯃꯪꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯨꯠꯇꯒꯤ ꯏꯁꯨ ꯇꯞ ꯇꯞ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯤ ꯂꯣꯌꯨꯝꯕꯁꯨ ꯀꯤꯅ ꯀꯤꯅ ꯆꯪꯖꯔꯤꯕꯅꯤ ꯁꯔ ꯅꯤꯛ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯊꯣꯔꯛꯂꯤ ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯈꯨꯝꯃꯛꯇ꯭ꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯅꯤꯛ ꯁꯥꯎꯅꯤꯡꯅ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯆꯥꯔꯣꯏ ꯈꯔ ꯆꯥꯎꯁꯤ ꯉꯁꯥꯏꯗꯤ ꯀꯩꯝꯇꯁꯨ ꯆꯥꯗꯦ ꯅꯤꯛ ꯐꯝꯅꯝꯕꯗꯒꯤ ꯐꯣꯒꯠꯂꯒ ꯁꯪꯀꯠꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯂꯣꯌꯨꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯐꯣꯟꯗꯅꯤ ꯃꯤꯔꯦꯟꯗꯥꯅ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯣꯏ ꯂꯥꯏꯁꯤꯗꯣ ꯐꯥꯕ꯭ꯔꯥ ꯄꯨꯟꯕ꯭ꯔꯥ ꯑꯝꯇ ꯇꯧꯔꯒ ꯅꯤꯛꯇ ꯆꯦꯜꯍꯜꯂꯣꯕ ꯅꯤꯈꯤꯜꯅ ꯌꯥꯝ ꯂꯥꯏꯅ ꯉꯥꯡꯉꯤ ꯅꯪ ꯈꯔ ꯁꯤꯜꯂꯣꯗꯅ ꯍꯣꯏ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯗꯤꯅꯦ ꯁꯦꯝꯕ ꯌꯥꯏ ꯃꯥꯅ ꯑꯩ ꯈꯪꯕꯤꯔꯧꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯩꯕꯨ ꯉꯥꯅꯨ ꯌꯣꯟꯕꯤ ꯁꯥꯔꯒ ꯆꯪꯉꯨꯁꯨ ꯍꯥꯏꯔꯕ ꯆꯪꯉꯨꯔꯣ ꯅꯪꯗꯤ ꯌꯥꯝ ꯄꯛꯆꯅꯤ ꯏ ꯌꯥꯝ ꯀꯥꯏꯗ ꯃꯣꯏ ꯃꯄꯥꯗꯣ ꯃꯀꯣꯛꯇꯣ ꯀꯩꯝꯇ ꯍꯦꯛ ꯌꯥꯎꯗꯦꯕ ꯁꯦꯟꯖꯥꯎ ꯄꯥꯏꯌꯦꯅ ꯀꯩꯁꯨ ꯁꯤꯅꯤꯡꯉꯥꯏ ꯌꯥꯎꯔꯤꯒꯦ ꯑꯗꯨꯕꯣ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯃꯊꯥꯁꯤꯗꯅꯦ ꯈꯖꯤꯛꯈꯛ ꯅꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯝꯅꯦ ꯃꯣꯏ ꯂꯨꯍꯣꯡꯕꯗꯣ ꯊꯨꯒꯥꯏꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯅꯥꯔꯣꯜꯗꯒꯤ ꯕꯣꯝꯃ ꯋꯥꯏꯔꯒ ꯑꯝꯇ ꯂꯪꯁꯤꯜꯂꯨꯁꯣꯕ ꯑꯣ ꯅꯪꯅ ꯈꯜꯂꯤꯁꯤ ꯑꯩꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯒ ꯅꯪꯅ ꯅꯨꯄꯥ ꯑꯃꯅꯧꯕ ꯑꯃ ꯈꯪꯅꯍꯧꯕꯗꯨꯅꯦꯕ ꯅꯪ ꯄꯥꯝꯃꯤꯁꯦ ꯇꯥꯅꯤꯡꯗꯦ ꯐꯩ ꯐꯩ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦꯗ ꯑꯗꯨ ꯍꯥꯏꯔꯛꯀꯅꯣꯃꯦ ꯑꯩ ꯌꯥꯝ ꯆꯛꯏ ꯃꯇꯝ ꯈꯔ ꯃꯥꯡꯁꯤꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ ꯅꯤꯛꯂꯥꯏꯁꯤꯕꯨ ꯑꯃꯨꯛꯇ ꯎꯖꯒꯦ ꯈꯟꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯇ ꯑꯗꯨꯝ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯎꯅꯕ ꯐꯪꯗꯦ ꯑꯅꯝꯕ ꯃꯇꯝꯗ ꯂꯥꯏꯖꯒꯣꯏꯒꯤ ꯒꯦꯠꯇꯣ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯩ ꯏꯖꯥꯕꯦꯂꯥꯗꯤ ꯅꯤꯛꯇ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯈꯟꯕꯗ ꯊꯦꯛꯀꯠꯄꯗ ꯂꯣꯏꯔꯦ ꯀꯅꯥꯕꯨꯁꯨ ꯎꯁꯤꯠꯄꯤꯗꯦ ꯃꯄꯥꯗꯒꯤ ꯍꯧꯅ ꯃꯥꯅ ꯂꯣꯏꯅ ꯉꯝꯗꯨꯅ ꯆꯠꯂꯤ ꯅꯤꯛꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯐꯥꯎ ꯆꯪꯂꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯕꯅ ꯃꯥ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯉꯁꯤꯁꯨ ꯅꯤꯛꯀꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯕ ꯃꯈꯩ ꯂꯥꯏꯖꯕꯨ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯔꯛꯇꯕꯅ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯗꯤ ꯅꯤꯛ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ ꯃꯌꯥꯡꯁꯨ ꯈꯔ ꯀꯪꯊꯔꯦ ꯃꯀꯣꯏ ꯐꯥꯎꯕ ꯀꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯁꯤꯟꯈ꯭ꯔꯦ ꯅꯤꯛꯀꯤ ꯃꯐꯝꯗꯗꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯣꯜ ꯂꯥꯛꯄ ꯔꯤꯡ ꯑꯗꯨ ꯈꯤꯡꯉꯛꯂꯤ ꯅꯤꯛ ꯇꯞꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯤ ꯃꯄꯥꯕꯨꯡꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯐꯠ ꯀꯛꯊꯠꯂꯤ ꯁ꯭ꯌꯥꯝꯗꯤ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯂꯤ ꯅꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯀꯛꯊꯠꯂꯤ ꯑꯁꯨꯝ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ
Kaino? Nik suklam pisu manido suktaragli. Kare, kholo imbobo. Kay hospital dano. Ay hosi lagi. Phone do thamkibaga Nik amuktang ni lai sa hogi gate today yenglamlaga pakhana mafam adudagi gari thodorakli. Mapabun hairakliba hospital do yorakli. Babo, nanaudi. Doctor Singh kana yengli. Kamai dorino. Heart ki problem male hari. Sorpun galakpani. Nikloyum babo thamniba room aduda amuk yeng. Tofong khangda hangan handa chatuna lai. Pung amamuk leibaga Doctor Singh anduso thorakli. Haibaga tawbaga loyum bado heart ki problem oramli. Wakhal nungai na thamba haibasina magi hidak oigadori. Mapam cha ani duso room na changakli. Loyum badi tumlaga leiramli. Makhoi ani na sahdo pirodre stula mamamda phamthei. Nikfam na famda mamai du dinon khalaktabi mapabung syam da hangakli. Pabo, si matang sida nasabul hongadoribra. Syam so haifam to fom mama khangdre. Loyum bagi matau sida masu matha sari. Tumina kari shu hairamda room adudagi thokre. Room adudagi hek thokibaga syamna kanagumba maga wari sari bado nikna mayik singna tadrabaso kabak kabak ti tarami. Ngak kitung syam amuk changlaktuna. Hek thokre. Loyum hek parak baga hongna na bahinari. Ngaiko. Ay estingi brain amto sizinarake. Aduga formula do phajaba puthorake. Phirepana. Adu makoktunya nang natana kanamtana puthokpa ngamoi. Adu khangna nikna text ektorpaga wakhalam laktuna harini. Nikis makut khudom binona makokta kakak thilaga wakhal yam munna khali. Nipa leire. Hayose. Somna loyum bado mamit tapna panglaktuna akoy bado yengakli. Nikna. Now. Loyum baso nikti yengakli. Sir. Nangi shito drabo. Hoi sir. Yarese ngasidagi nangi sir do kaurano. Aina yaba pirabani. Adong kauge. Yade. Pabungdi. Doctor na bachatki. Ay kay narino. Kay sunatena faradongni. Yumda hangiroidro. Kara pagat paga haladongni. Nang musak lamro kay chaningge. Kay su chaningdi. Mayambagi ngasigi matau sida mama pisin tharak pakhangaude. Kay kapino nupana bo. Nikso manawgi mapi edu taithokpiri. Sir, ay se nushibra. Nik do fetoranga. Kay ginawa nushiroidoino. Pokmina basunate. Hay, kay gido maharino. Nang degi pokmina ba inawni. Ay na nahan kay jay bangang bapuba tawbangi. Ay ngon na warawira. Adu denya, may amfaning ba ni. Pataba lang mida kong tangsin kita na ba tawbani. Loyum baso mamanok charagli. Potharang. Wangangano, wanabani. Pabong sulani. Sam sa changagli. Icha kay su tawdre na. Hoy pabong, adolo hong badi kamay tawdoy no. Ye thokre, icha pharaga hongani. Oh. Asam na numit to sa hokre. Mathangi numit ki pungni pan tarak padway ni. Niksa mayumda chakla balakli. Chaklo sin mangay bo oina ngayak phamda na lay. Tanja doda magi phone su ring lakli. Kedore. Ay, em chong na ngangi. Nungay ba pao ma tawgi tawni. Kay pao no. Nikhil su nikda wakara hairi. Nikso Nikhil gi waduda ngayak dikhali. Nikhil na. Hoy na ko herome. Hoy. Aduni dana. Thamage ko ready lero. Thamu bai. Phone thamkibaga Nikso ngayak ti Nikhil gi waduda munna khanduna le. Ibungo chakse lori. Hot case da so hapagani puthok chara ora. Akhoi gi chak thongiduna hairakpani. Asal na maso sakto puraga amo hospital da lakli. Mana changakpada Isabella mapam chaso leramni. Nik mapam cha da obada bit khangan halli. Changak toga talli. Chak hapo hot case to so layum mana hipliba bed ki nakal gi laiba table da thamni. Aduga nik so kauda yadabagi Isabella gi mapadu da kauri. Pabo lakpire. Hoy bu hasukti yorokpada ngairi da. Oh adu pabo ai thawam leire. Am chalo ki. Pabo chalo ki. Shyamna.
ꯀꯨꯏꯔꯛꯀꯅꯨꯀꯣ ꯅꯤꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯖꯥꯕꯦꯂꯥꯗꯤ ꯅꯤꯛꯅ ꯀꯧꯕꯤꯔꯝꯗꯕꯤ ꯊꯣꯛꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯁꯤ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯕꯗꯨꯅꯅꯤ ꯏꯖꯥꯕꯦꯂꯥꯅ ꯄꯥꯕ ꯆꯥꯅꯕ ꯈꯔ ꯂꯩꯔꯛꯄꯅꯤ ꯁ꯭ꯌꯥꯝꯅ ꯀꯩꯒꯤ ꯑꯃꯨꯛ ꯂꯩꯔꯛꯏꯅꯣꯅꯦ ꯏꯖꯥꯕꯦꯂꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯇꯥꯎ ꯁ꯭ꯌꯥꯝꯅ ꯆꯥꯛꯀ ꯆꯥꯕꯤꯔꯛꯑꯕꯣ ꯏꯇꯥꯎ ꯆꯥꯔꯦ ꯈꯔ ꯃꯍꯥꯎ ꯌꯦꯡꯁꯤꯔꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯅꯦ ꯌꯥꯔꯅꯤ ꯏꯇꯥꯎ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯏꯆꯥ ꯂꯣꯏꯌꯨꯝꯕꯁꯨ ꯂꯥꯝꯃꯝꯃꯅꯤ ꯁꯣꯝꯗ ꯅꯤꯛꯇꯤ ꯅꯤꯈꯤꯜ ꯍꯣꯏꯗ ꯂꯥꯛꯂꯤ ꯅꯤꯈꯤꯜꯅ ꯀꯔꯤꯝ ꯋꯥꯔꯨꯅꯨ ꯀꯩꯗꯧꯔꯒꯦ ꯅꯤꯛꯅ ꯃꯗꯨꯒꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯀꯣꯟꯅꯒꯤꯅ ꯀꯣꯟꯅ ꯊꯣꯛꯄ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯜꯂꯁꯤ ꯍꯣꯏꯅꯦ ꯌꯥꯕꯨ ꯌꯥꯔꯅꯤ ꯍꯥꯏꯔꯗꯤ ꯈꯔ ꯁꯤꯜꯂꯨ ꯅꯤꯈꯤꯜꯅ ꯀꯩ ꯀꯣꯡꯗꯣꯏꯅꯣ ꯑꯄꯥꯝꯕ ꯋꯥꯂꯦꯠ ꯅꯤꯛ ꯃꯥꯒꯤ ꯋꯥꯂꯦꯠꯇꯣ ꯅꯤꯈꯤꯜꯗ ꯄꯤꯔꯛꯂꯤ ꯅꯤꯈꯤꯜꯁꯨ ꯅꯤꯛꯀꯤ ꯋꯥꯂꯦꯠꯇꯨꯗꯒꯤ ꯇꯨꯀꯦ ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯅꯤꯛꯇ ꯃꯤꯠꯆꯤ ꯈꯜꯂꯛꯂꯤ ꯅꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯧꯔꯣ ꯀꯩꯗꯧꯔꯒꯦ ꯒꯨꯗ ꯐꯤꯔꯦꯞꯄꯅ ꯈꯔ ꯅꯩꯗꯣꯔꯤꯅꯦ ꯅꯤꯈꯤꯜꯅ ꯍꯦꯛꯇ ꯅꯩꯈꯥꯏꯔꯁꯤꯅ ꯍꯥꯏꯇꯥꯏꯌꯦ ꯐꯤꯔꯦꯞꯄꯅ ꯀꯥꯏꯗ ꯁꯤꯟꯁꯦꯕ ꯅꯤꯈꯤꯜꯅ ꯅꯣꯏꯗꯅ ꯐꯅꯤ ꯃꯤꯁꯨ ꯀꯌꯥ ꯂꯩꯇꯦ ꯐꯔꯦꯅꯦ ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯍꯧꯏ ꯕꯕꯥꯁꯨ ꯉꯔꯥꯡ ꯗꯦꯜꯂꯤ ꯆꯠꯈ꯭ꯔꯦ ꯅꯤꯈꯤꯜꯅ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ ꯅꯤꯛꯅ ꯁꯛꯁꯦꯁ ꯑꯣꯏꯕꯒ ꯃꯅꯥꯝꯁꯨ ꯍꯥꯞꯅꯤ ꯅꯤꯈꯤꯜꯅ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯝꯕꯒꯨꯝꯕꯅꯦ ꯅꯤꯈꯤꯜꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯤ ꯃꯇꯝꯗꯤ ꯈꯥ ꯃꯌꯥꯗ ꯁꯨꯝ ꯆꯠꯈꯤꯕꯅ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯡꯁꯨ 5ꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦ ꯂꯥꯏꯖ ꯑꯃꯗꯤ ꯒꯥꯏꯇ꯭ꯔꯤꯃꯂꯥꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯆꯥ ꯉꯥꯡꯕ ꯊꯛꯇꯨꯅ ꯂꯩꯔꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯒꯥꯏꯇ꯭ꯔꯤꯃꯂꯥꯅ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯑꯣꯍꯣ ꯂꯩꯌꯦ ꯏꯃꯥ ꯄꯥꯏꯍꯜꯂꯛꯀꯦ ꯒꯥꯏꯇ꯭ꯔꯤꯃꯂꯥ ꯐꯣꯟꯗꯨ ꯂꯥꯏꯖꯗ ꯄꯤꯔꯛꯂꯒ ꯏꯕꯦꯝꯃ ꯁꯦ ꯗꯦꯂꯤꯚꯔꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯥꯏꯖꯁꯨ ꯗꯦꯂꯤꯚꯔꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯉꯛꯂꯤ ꯍꯜꯂꯣ ꯗꯦꯂꯤꯚꯔꯤꯒꯤ ꯃꯤꯅꯦ ꯑꯗꯣꯝꯒꯤ ꯄꯣꯠ ꯆꯦꯟꯕꯗꯣ ꯂꯥꯛꯑꯦꯅ ꯍꯥꯏꯒꯦ ꯇꯧꯕ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟꯗ ꯂꯩꯔꯦ ꯑꯩꯗꯤ ꯀꯩꯁꯨ ꯆꯦꯟꯈꯤꯗꯅ ꯂꯥꯏꯖ ꯍꯥꯏꯁꯤꯕꯨ ꯁꯣꯝ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯤ ꯑꯩꯅꯤ ꯁꯣꯝꯒꯤ ꯃꯤꯡ ꯂꯩꯐꯝ ꯁꯤꯒ ꯆꯞ ꯆꯥꯅ ꯂꯥꯛꯏ ꯂꯧꯕꯤꯔꯣ ꯊꯣꯛꯄꯤꯔꯣ ꯂꯥꯏꯖ ꯉꯛꯄꯅ ꯂꯣꯏꯔꯦ ꯄꯩꯁꯥ ꯀꯌꯥꯅꯣ ꯀꯩ ꯄꯣꯠꯅꯣ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯄꯦꯛ ꯇꯧꯕꯅꯤꯅ ꯄꯩꯁꯥꯁꯤꯗꯤ CODꯗ ꯂꯩꯇꯦ ꯍꯥꯟꯅ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟ ꯇꯧꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯖꯗꯣ ꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯂꯤ ꯀꯔꯤꯅꯣ ꯈꯪꯗꯗꯤ ꯈꯪꯗꯣꯛꯂꯒꯦ ꯈꯟꯅ ꯐꯣꯟꯗꯣ ꯃꯅꯦꯟꯗ ꯄꯤꯔꯝꯂꯒ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯃꯤ ꯁꯥꯝꯂꯤ ꯇꯧꯁꯤꯜꯂꯛꯂꯕꯅꯤ ꯂꯥꯏꯖ ꯒꯦꯠꯇꯒꯤ ꯊꯣꯔꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯥꯒꯤ ꯍꯦꯛ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯅꯦ ꯂꯥꯏꯖ ꯐꯠꯂꯩ ꯊꯣꯔꯛꯂꯤ ꯈꯪꯍꯧꯗꯦ ꯅꯨꯄꯥꯗꯨꯅ ꯂꯥꯏꯖꯒꯤ ꯃꯆꯤꯟ ꯑꯃꯗꯤ ꯃꯅꯥꯇꯣꯟꯗꯣ ꯔꯨꯃꯥꯜ ꯑꯃꯅ ꯃꯦꯟꯁꯤꯜꯂꯛꯂꯤ ꯀ꯭ꯂꯣꯔꯣꯐꯣꯝ ꯌꯥꯎꯕꯅ ꯂꯥꯏꯖꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯂꯥꯛꯄ ꯀꯥꯔꯗꯨꯗ ꯂꯥꯏꯖꯕꯨ ꯍꯥꯞꯆꯤꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯎꯔꯝꯗꯦ ꯑꯁꯨꯝꯅ ꯂꯥꯏꯖꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯕ ꯇꯨꯡꯗ ꯀꯥꯗꯨ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯝꯂꯤ ꯁꯣꯝꯗ ꯒꯥꯏꯇ꯭ꯔꯤꯃꯂꯥꯗꯤ ꯐꯅ ꯀꯨꯏꯁꯤꯜꯂꯛꯄ ꯐꯥꯎꯕ ꯃꯃꯧꯅ ꯆꯪꯉꯛꯇꯕꯗꯨꯗ ꯊꯤꯕ ꯊꯣꯔꯛꯂꯤ ꯑꯗꯨꯋꯥꯏ ꯑꯅꯛꯄꯗ ꯃꯥꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯗ ꯀꯣꯏꯍꯪ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯎꯏ ꯍꯥꯏꯔꯛꯂꯝꯗꯦ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯂꯩꯕꯒ ꯂꯥꯏꯖꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯉꯛꯂꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯄꯥꯈꯠꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯒꯦ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯤ ꯂꯥꯏꯖ ꯉꯥꯏꯈꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯌꯥꯝꯅ ꯉꯛꯄ ꯄꯣꯛꯈ꯭ꯔꯦ ꯃꯃꯤꯠꯇꯨ ꯈꯨꯖꯤꯟꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯛꯂꯤ ꯅꯨꯄꯥꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯤꯛꯅꯤ ꯅꯤꯛ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯒꯦ ꯇꯧꯔꯝꯕ ꯊꯣꯡ ꯑꯗꯣ ꯃꯥꯅ ꯍꯥꯡꯍꯟꯗꯕꯤ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯤ ꯂꯥꯏꯖ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯪ ꯆꯦꯜꯂꯕꯅꯤ ꯑꯩꯉꯣꯟꯗ ꯂꯥꯏꯖ ꯅꯤꯛꯀꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯣ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯅꯪꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯥ ꯑꯣꯏꯔꯝꯂꯦ ꯃꯤ ꯃꯥꯟꯕ ꯁꯥ ꯅꯤꯛ ꯁꯥꯎꯗꯦ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯞꯅ ꯈꯨꯝꯃꯛꯂꯤ ꯍꯥꯏꯅꯤꯡꯕ ꯆꯩꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯂꯣꯏꯅ ꯆꯩꯌꯨ
ꯑꯗꯨꯕꯨ ꯂꯥꯏꯖꯥ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯈꯪꯕꯤꯗꯦ ꯑꯁꯨꯝ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯈꯨꯗꯛꯇ ꯂꯥꯛꯄ ꯋꯥꯈꯜꯅꯤ ꯃꯁꯤ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ ꯍꯟꯗꯣꯛ ꯑꯩ ꯑꯝꯇ ꯆꯠꯀꯦ ꯂꯥꯏꯖꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯟꯗꯣꯛ ꯍꯥꯏꯕꯅꯦ ꯑꯩ ꯆꯥꯎꯈꯠꯇꯕ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯦ ꯇꯨꯀꯠꯆꯩ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯉꯁꯤ ꯑꯩꯅ ꯆꯦꯜꯂꯕꯅꯤ ꯑꯩꯁꯦ ꯃꯧꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯀꯥꯎꯔꯕ ꯑꯩꯕꯨ ꯃꯤꯅ ꯐꯠꯇꯅ ꯉꯥꯡꯅꯕ ꯇꯤꯟꯁꯤꯠꯅꯕꯗꯨꯔ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯂꯥꯏꯖꯥ ꯅꯪ ꯁꯥꯎꯔꯅꯨꯕ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩꯕꯨ ꯐꯠꯇꯦꯁꯨ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯅꯤ ꯌꯨꯝ ꯍꯟꯕ ꯐꯔꯛ ꯇꯥꯔꯅꯤ ꯂꯥꯏꯖꯥ ꯅꯤꯡꯉꯝꯗ ꯅꯤꯛꯇ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡ ꯊꯥꯔꯤꯕꯗꯣꯝꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯐꯝꯂꯒ ꯍꯤꯒꯤ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯛꯁꯨ ꯂꯥꯏꯖꯥꯒꯤ ꯃꯇꯧꯗꯣ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯎꯄꯥꯏ ꯂꯩꯃꯟꯈꯤꯗꯕꯒꯤ ꯇꯧꯕꯅꯤ ꯅꯤꯛ ꯂꯥꯏꯖꯥꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯂꯨꯗꯦ ꯃꯅꯤꯡ ꯇꯝꯅ ꯀꯞꯍꯜꯂꯤ ꯄꯦꯅ ꯀꯞꯅꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯏ ꯍꯥꯏꯅꯕꯗꯨꯅꯤ ꯅꯤꯛ ꯇꯞꯅ ꯂꯥꯏꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯤꯗꯨꯅ ꯁꯦ ꯏꯃꯥꯗ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯂꯥꯏꯖꯥ ꯂꯧꯗꯦ ꯑꯁꯨꯝ ꯀꯞꯇꯨꯅ ꯂꯩ ꯅꯤꯛꯁꯨ ꯃꯥꯒꯤ ꯐꯣꯟꯗ ꯂꯣꯛ ꯍꯥꯡꯂꯒ ꯂꯥꯏꯖꯥꯒꯤ ꯅꯥꯀꯜꯗꯨꯗ ꯊꯝꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯥ ꯅꯤꯛꯀꯤ ꯐꯣꯟꯗꯒꯤ ꯃꯅꯦꯝꯗ ꯀꯣꯜ ꯇꯧꯔꯛꯂꯤ ꯒꯥꯏꯇ꯭ꯔꯤꯃꯂꯥꯁꯨ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯀꯅꯥ ꯂꯥꯏꯖꯥ ꯀꯞꯂꯒ ꯏꯃꯥ ꯒꯥꯏꯇ꯭ꯔꯤꯃꯂꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥꯗꯤ ꯂꯣꯏꯔꯦ ꯂꯥꯏꯖꯥ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ ꯏꯃꯥ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯃꯣꯏꯅ ꯇꯧꯁꯤꯟꯅꯔꯒ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯐꯣꯟꯗꯨ ꯃꯨꯟꯈ꯭ꯔꯦ ꯅꯤꯛꯅ ꯐꯤꯔꯦꯞꯄꯒꯤ ꯏꯃꯥ ꯆꯪꯉꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯎꯀꯣ ꯂꯥꯏꯖꯥ ꯈꯨꯝꯗꯦ ꯀꯞꯅ ꯀꯞꯅ ꯂꯩꯔꯤ ꯅꯤꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥ ꯐꯖꯕꯤꯁꯨ ꯆꯪꯉꯛꯇꯨꯅ ꯂꯥꯏꯖꯥꯒꯤ ꯐꯤ ꯍꯣꯡꯅꯕ ꯍꯥꯏꯔꯤ ꯂꯥꯏꯖꯥꯗꯤ ꯀꯞꯄ ꯂꯦꯞꯇꯦ ꯏꯕꯦꯝꯃ ꯌꯥꯔꯦꯁꯦ ꯀꯞꯄꯅꯨ ꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯁꯣꯏꯕ ꯌꯥꯗ꯭ꯔꯕ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯆꯥꯎꯅ ꯍꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ ꯅꯤꯛꯁꯨꯅꯦ ꯌꯥꯝ ꯐꯕꯅꯤꯗ ꯃꯔꯝ ꯌꯥꯝ ꯃꯣꯛꯄꯅꯤ ꯅꯤꯈꯤꯜꯅ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯃꯈꯨꯠ ꯇꯥꯔꯕꯅꯤ ꯁꯤꯗ ꯀꯩ ꯋꯥꯅꯤꯡꯉꯥꯏ ꯂꯩꯒꯦ ꯃꯥꯗꯣ ꯌꯥꯝ ꯀꯞꯍꯧꯋꯤ ꯑꯁ ꯑꯗꯨ ꯑꯃꯨꯛ ꯎꯁꯤ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯐꯤꯔꯦꯞꯄꯅ ꯑꯇꯩ ꯂꯥꯏꯔꯤ ꯄꯥꯕꯨꯡꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯔꯨꯈꯤꯅꯨ ꯍꯣꯔꯦꯟ ꯊꯦꯡꯂꯞꯅ ꯍꯥꯏꯌꯨ ꯍꯣꯏ ꯅꯤꯈꯤꯜꯅ ꯃꯆꯥ ꯑꯃ ꯄꯥꯏꯁꯤꯟꯈꯤꯒꯦꯔꯣ ꯅꯤꯛꯅ ꯑꯩ ꯄꯥꯏꯔꯒꯨꯝꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯄꯥꯏꯔꯣ ꯅꯤꯈꯤꯜꯅ ꯆꯠꯂꯣ ꯆꯠꯂꯣ ꯃꯅꯥꯛꯇ ꯂꯩꯕꯤꯔꯣ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯔꯕꯅꯤ ꯏꯃꯥꯅ ꯅꯤꯛꯅ ꯃꯥꯒꯤ ꯁꯦꯝꯃꯒ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯅꯤꯈꯤꯜꯅ ꯄꯨꯊꯣꯛꯄ ꯄꯥꯝꯃꯨꯔꯤꯔꯕ ꯐꯤꯕꯝ ꯑꯃ ꯆꯥꯔꯣꯏꯅ ꯇꯧꯕꯅꯤ ꯐꯤꯔꯦꯞꯄꯅ ꯄꯨꯁꯤꯟꯈ꯭ꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯅꯤꯛꯁꯨ ꯂꯥꯏꯖꯥꯒꯤ ꯄ꯭ꯂꯦꯠꯇ ꯆꯥꯛ ꯐꯖꯅ ꯁꯦꯝꯂꯒ ꯄꯨꯔꯛꯂꯤ ꯅꯤꯛꯅ ꯆꯪꯉꯛꯄꯗ ꯐꯖꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯤꯛ ꯆꯥꯛꯇꯨ ꯂꯥꯏꯖꯥꯒꯤ ꯃꯃꯥꯡꯗ ꯄꯥꯏꯔꯒ ꯂꯥꯏꯖꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯂꯥꯏꯖꯥ ꯁꯥꯎꯅ ꯅꯤꯛꯅ ꯄꯥꯏꯔꯛꯂꯤꯕ ꯄ꯭ꯂꯦꯠꯇꯣ ꯄꯥꯏꯔꯒ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯟ ꯇꯝꯅ ꯂꯥꯛꯇꯅ ꯂꯪꯈꯤ ꯑꯩ ꯆꯥꯔꯣꯏ ꯅꯪꯅ ꯄꯨꯔꯛꯄꯁꯦ ꯑꯩꯅ ꯆꯥꯕꯤꯒꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯅꯤꯛꯁꯨ ꯂꯥꯏꯖꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯤ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯂꯥꯏꯖꯥ ꯀꯧꯔꯛꯀꯅꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯩꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯍꯜꯂꯦ ꯂꯥꯏꯖꯥ ꯅꯪ ꯑꯩꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕꯨ ꯁꯨꯛ ꯅꯨꯡꯁꯤꯗꯦ ꯅꯪꯅ ꯉꯝꯗꯨꯅ ꯑꯩꯕꯨꯗꯤ ꯂꯧꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯄꯤꯔꯣꯏ